British loilam laingakna lalonba singa manaraga kumza lising amaga chamapan kuntra mapanda khusem gi chak tanghan khibagi mayokta matam adugi thauna farabi ima singna haukiba lan adubu ningsingna lal ningsing thauram pangthokre Laibaga sigi President Draupadi Murmu na luchingduna Nupilal Memorial Complex ta laiba Nupilal ningsing mitamda haikat laikat tamduna Manipuri ima singbu ikai khumnaba utkre Numit nini ki Manipur khongchatta ngarang lamdam asida thunglakibi President Draupadi na ngasi ayupung tararom taba adwaida Nupilal Complex ta laktuna Nupilal ningsing mitamda haikat laikat tamkibani State laingak na sinduna Imphal da laiba Memorial Complex ta pangthokpa thauram aduda Governor Ajay Kumar Valla, former Chief Minister N. Viren, Manipur Legislative Assembly ki Speaker Thokchom Saitabata, MLA Singh Amadi, Lainga ki Makok Thongwa Official Singna Saruyaki. Thauram adu hek loibaga President Draupadi konungda laiba Sri Sri Govindaji Temple da lai khurumki tungda Senapati gi damak Imphal thadoki. Abang sulit.